Khoi mayam ngasi 28 February 2025 February gi tang kunipan ing kumja lising ani kunmanga idai numini aina leptari ba mafam si aina ngarang leijaramba aikoi gi kalasara adagi thingong khul hairiba jaribon gi kalasara thingong khul maitai taba khungang du dagi masi akoi gi awang lomda awang dagi amuk tawraga chingkhai lomda amuk lakpa jani maikai gi watoga 18 kilometer muktani laga Airong Mara ko mafam ni lepchari Airong Mara ko si Assam University gi akoi Manipur dagi atai mapalam dagi lakpa Manipuri maitai masa kano satra singtu yamna phara laudana leiba hostel phangdaba hostel gi khudong chaba phangauda kangbu sing leibani ai ngarang masai da thungjarna ai ga lemina jari base ai gi oida Malhotra kariba oina thang ga dagi ni Malhotra karamai kauri noi bo imai pa na koviramani haina hai Malhotra kano oinam si kano tauribani Manipuri department ta PhD akoi research scholar oina leibani adagi hek mayai da lepi basina Akram Lilong Hauroi bidagi ni mana Assam University gi akoi gi kano da English department na tro mazu akoi research scholar oina master tauriba ni ado isa ani sigi kano da ka da thungna makoina yamna injanga hauna pijabidana leire ado hujo haidi amta tawduna na wane to ningonda ado hojik aiden lecture ba koina lecture ba sidagi ai uchage sigi zeida akoina lecture ba moyani na lepi ba si simal leire adagi sigi zeida somgi oisina makha thangbani akoigi kalasura thingongkhul lara lomda sakhiba aduga sidagi somda awang sakhiba sina silchar ni awang sakhi ja khoi kilometer ma phawro Assam University gate leida ama makhai gumba awang sida ai haiga chadoini ado awang sida haiga charaga Assam University gi gate leire adudagi amu khara lanthoga kilometer ani ahum moromni akoi Silkuri camp haidana akoi kaithen macha ama amuk leigani adudagi amuk kilometer ani ahum amuk chalaga Silkuri haina akoi town ama leigani hairiba Silkuri sidagi akoi kaino pangna aduni nongsu pangna haijillaga akoi gi yam nungsiba Andheri Ghat haidana maitai mayam ama lei mafam du chachagadoribni aina chachadoribase aduna hojiksi ayuki pung mapan tarakadore Andheri Ghat hairiba mafam sida leiriba maitai ipa isa singdu ai unanaba mafam sidagi ai khongsan jage mafam du yauraga amuk ai khwaigi mafamda Andheri Ghat hairiba mafam duda leiriba akoi maitai ipa isa chilinau singi punchirol do ai paudam jarake Airong Mara si ai khoina laksaba matam ai masi 97 ki adwai regi ai kano tawjare masai ja yamna nuksiba chathla baul mara haidana maitai khun akoi chingdum mathakta taba mukhak lei madu aina sanathong aigi thagi chepong sanathong da ai phongjagre madu yam angakpa khungang ama oibani matamdudadi akoigi ising hida natana lambi leiramdabani ada hojikti lambi ga yam fajana seme aduga Airong Mara maksisu dukan macha mari manga khak tawraga leirambani ada hojikti pura achouba kaithel ama leire adagi yum bhara chhatra sing leibagi yum phajaba mayam ama leire Airong Mara se faida chhatra sing kari sing kaino tawna dana bhara launa dana lainaba mafam oire zik Airong Mara dagi akoigi tuktuki tom e-rickshaw manda tongaga laksare ado Assam University gi gate lalaga chatori masi Airong Mara dagi awang pangnani Silchar कितना किलोमीटर होगा इधर से Silchar इधर से 25-30 किलोमीटर
सिदगी आयरोंग मरादगी सिलचर से किलोमीटर कुंथ्रा मुंगने आया 25-30 आया तो कुमगा कुंथ्रु कुंथ्रेट अदुमाइना ओइरम बताई चिंग चेप चटप लंबी नि वे आयरोंग मरादगी यूनिवर्सिटी आउरगा चतोरी नि यूपीसी गेट यौरप माले मरादगी अखोई आसाम यूनिवर्सिटी की गेट नहीं सिदर लेरिबसे किलोमीटर मो फाब जाते दा अद मसी लाल लगा अदुम अखोई चली आयरोंग मरादगी किलोमीटर अमा फबात तबो ओरंगनी मीटर 400 दे खरे हेनगनी किलो आसाम यूनिवर्सिटी की गेट लेरे अदगी अखोई अदुम फाइदरजरी चिंग लंबी ने चिंग लंबी ओइना अदुम कुमथर अगा होजिकती प्लेन तारे आसाम यूनिवर्सिटी की गेट तगी किलोमीटर अम्मा रोम की चांग द कुमथर अगदी प्लेन तारे मसी की प्लेन जी हेक तारखोगा करीनो खेत मचा मचा से पंगले इधर ले गए तबुक लम्हा आसाम यूनिवर्सिटी गेट तगी हाइदरे एरगा चिंग चेप चटप लंबी जो यावे प्लेन जो यावी अदुदा किलोमीटर मरी रोम ला एरगा सिलकुरी कैंप हाइदना अमुक कैथेल मचा मसी यम चावी कैथेल मचा गा नथे मसे यम मरोंग सोम द कनो लंबी गा मफांग तौदना लई सिलकुरी कैंप हाइदना खंगा बम यौरे मसी लालथोगा एखन थेके ये सिलकुरी 1 किलोमीटर अमा चलगा सिलकुरी हाइसे यौदोरिबनी अद सिलकुरी हारिबा मफम सिदगेदि अखोई सिलचर सु अदगी कनो सु अखोई सिलचर आइजोल लंबीदा लेरिबा नुतन बाजार हाइदसु याम असंब लंबीदा चटपा याबा लंबी लेरे अदुगा आइजे सिलकुरी यौरमदाइदा आई कुमधा जगदोरिनि मैतै तारिबा मफमदु आई चचनबगिदमक्ता आई मफम सिदा कुमधा जावरे मफम सि अखोइगी सिलकुरी टाउन सि यौगदब किलोमीटर मखाय मा चलगदी अदुम यौरगनी नोंखोक चिंखै पाना हाइगखरे लंबी से आई कुमदा जावरे मसी आसाम यूनिवर्सिटी गेट तगी चौरांगना किलोमीटर 5 गुंबा लांबा यारे अदो आइना चंगजगदोरी सी नोंसु पांगना चंगिबा लंबी सिदा चंगजगदोरी नि मसैसा अखोई मैतै सिंजे अदुम मचिनदगी कनो अंधेरी घाट हाइदना मसीदा करीनो थारिसे सिलकुरी सिलचर 18 कसा सामैनदी थाय कॉलेज अमगी कैनोनी अदो आई चंगजगे मसी मतम ममा एहांगना 1998 ता
ꯁꯤꯗꯒꯤ ꯆꯪꯈ꯭ꯔꯒ ꯂꯩꯔꯤꯕ ꯆꯥꯛꯂꯥ ꯕꯣꯜꯃꯥꯔꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝꯗ ꯃꯊꯛꯇ ꯂꯩꯕ ꯃꯩꯇꯩ ꯈꯨꯟ ꯃꯩꯇꯩꯁꯤꯡꯗꯨ ꯑꯩ ꯎꯅꯖꯔꯨꯔꯒ ꯑꯩꯒꯤ ꯁꯅꯊꯣꯡꯗ ꯍꯥꯞꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝꯒ ꯏꯔꯩ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯩ ꯆꯪꯖꯒꯦ ꯃꯊꯪ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠꯇꯒꯤ ꯁꯤꯜꯆꯔ ꯆꯠꯄ ꯂꯝꯕꯤꯗ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 4ꯔꯣꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯀꯨꯔꯤ ꯀꯦꯝꯞ ꯍꯥꯏꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯂꯥꯟꯊꯣꯔꯛꯑꯦꯔꯒ ꯀꯤꯂꯣꯃꯤꯇꯔ 1 ꯑꯃꯨꯛ ꯁꯤꯜꯀꯨꯔꯤ ꯃꯌꯥ ꯁꯤꯜꯀꯨꯔꯤ ꯇꯥꯎꯟ ꯃꯌꯥ ꯁꯤꯗꯩꯁꯤꯗ ꯂꯝꯈꯥꯏꯗꯅ ꯃꯁꯤ ꯑꯗꯨꯗꯤ ꯅꯣꯡꯆꯨꯞ ꯍꯥꯏꯇꯥꯔꯦ ꯅꯣꯡꯆꯨꯞꯇ ꯆꯪꯉꯦ ꯑꯗꯣ ꯑꯍꯥꯟꯕ ꯌꯨꯝꯁꯤꯡꯁꯤ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏ ꯑꯩ ꯑꯃꯨꯛꯇ ꯀꯩꯅꯣ ꯇꯧꯖꯒꯦ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯍꯦꯛꯇ ꯆꯪꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯨ ꯇꯧꯖꯔꯣꯏꯒꯦ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯖꯒꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯆꯠꯂꯤꯕ ꯂꯝꯕꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯆꯠꯂꯒ ꯂꯥꯂꯥ ꯇꯥꯈ꯭ꯔꯤꯕ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯏꯁꯤꯡꯒ ꯊꯨꯝꯕ ꯑꯩꯈꯣꯏꯒꯤ 2 ꯋꯤꯂꯔꯒꯤ ꯆꯀꯥ ꯊꯨꯝꯈꯩ ꯏꯁꯤꯡ ꯇꯨꯡꯕ ꯃꯐꯝ ꯂꯝꯕꯤ ꯃꯐꯝꯒꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯄꯨꯡ ꯍꯣꯡꯈꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ 1998ꯗ 97 98ꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯌꯨꯝꯗꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯒꯨꯝ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕ ꯌꯨꯝ ꯑꯩꯅ ꯆꯪꯖꯔꯤꯁꯤꯒꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯔꯪ ꯇꯩꯕꯁꯤ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯟꯙꯥꯔꯤ ꯘꯥꯠꯀꯤ ꯂꯝꯕꯤ ꯄꯔꯤꯡꯁꯦ ꯅꯣꯡꯆꯨꯞ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯃꯁꯤꯁꯤꯗ ꯑꯩꯅ ꯇꯥꯖꯕꯗ ꯍꯪꯉꯒ ꯈꯪꯖꯕꯗ ꯃꯤꯁꯤ ꯏꯌꯥꯟ ꯌꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯕꯒꯥꯟ ꯀꯥꯡꯕꯨꯁꯦ ꯀꯨꯂꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯣ ꯕꯒꯥꯟꯗꯒꯤ ꯍꯧꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯒꯤ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯡꯁꯨ ꯁꯨꯅ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯅꯤ ꯃꯩꯇꯩꯁꯤꯡ ꯂꯩꯒꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯙꯦꯔꯤ ꯘꯥꯠꯀꯤ ꯍꯦꯛ ꯁꯣꯔꯣꯛ ꯃꯆꯤꯟꯗ ꯂꯩꯕ ꯌꯨꯝꯁꯤ ꯀꯩꯅꯣ ꯇꯧꯏ ꯑꯩ ꯆꯪꯖꯔꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯃ ꯃꯅꯨꯡꯗ ꯁꯨم ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯆꯔꯦ ꯑꯣꯖꯥꯁꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯣꯖꯥꯁꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯩ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯅꯣ ꯑꯣꯖꯥ ꯑꯩ ꯕ꯭ꯔꯖꯙꯣꯟ ꯀꯧꯏ ꯕꯖꯔꯙꯣꯟ ꯀꯌꯨꯝꯅꯣ ꯂꯥꯏꯁ꯭ꯔꯝꯅꯤ ꯀꯗꯥꯏ ꯑꯣꯖꯥꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯆꯍꯤ ꯑꯃꯅꯤꯇꯪ ꯐꯥꯔꯤ ꯑꯩꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯌꯨꯝꯁꯤꯗꯤ ꯑꯔꯤꯕ ꯃꯥꯜꯂꯤ ꯍꯣꯏ ꯌꯨꯝꯁꯦ ꯃꯇꯝꯗꯨꯒ ꯁꯥꯕꯅꯤ ꯆꯍꯤ ꯑꯃ ꯃꯃꯥꯡꯗ ꯆꯍꯤ 2 ꯃꯃꯥꯡꯗ ꯁꯥꯕꯅꯤ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯀꯗꯥꯏꯗ ꯑꯩ ꯕꯥꯔꯃꯨꯅꯤꯒꯤꯅꯤ ꯕꯥꯔꯃꯨꯅꯤ ꯍꯥꯏꯁꯤ ꯕꯥꯔꯃꯨꯅꯤ ꯍꯥꯏꯁꯦ ꯀꯥꯕꯨꯒꯟꯖ ꯕꯥꯔꯃꯨꯅꯤ ꯑꯣ ꯑꯆꯥ ꯀꯥꯕꯨꯒꯟꯖꯗ ꯑꯥꯏꯖꯣꯜ ꯔꯣꯗ ꯑꯣ ꯈꯪꯉꯦ ꯑꯗꯒꯤ ꯑꯗꯨꯋꯥꯏꯗꯤ ꯑꯗꯨꯗꯤ ꯑꯣꯖꯥꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯃꯅꯨꯡ ꯆꯪꯉꯒ ꯃꯩꯇꯩ ꯂꯩꯗꯣꯏꯁꯦ ꯃꯅꯨꯡ ꯆꯪꯉꯒꯅ ꯃꯩꯇꯩ ꯂꯩꯕꯅꯤ ꯑꯗꯣ ꯑꯣꯖꯥꯒꯤꯗꯤ ꯍꯤꯡꯒꯣꯜꯗꯤ ꯌꯥꯝ ꯃꯐꯝ ꯆꯥꯅ ꯂꯩꯔꯦꯅꯦꯀꯣ ꯁꯤꯁꯨ ꯑꯣꯖꯥꯅ ꯁꯥꯔꯤꯔꯣ ꯍꯣꯏ ꯁꯥꯖꯔꯤꯃꯤ ꯑꯣꯖꯥ ꯀꯩ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯍꯥꯟꯅ ꯑꯩ ꯍꯥꯟꯅ ꯀꯩꯅꯣꯗ ꯁꯤꯚꯤꯜ ꯂꯥꯏꯟꯗ ꯂꯩꯔꯝꯃꯤ ꯕꯤꯜꯗꯤꯡ ꯂꯥꯏꯟꯗ ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯩꯅꯣꯗ ꯀꯌꯥꯝ ꯁꯥꯇ꯭ꯂꯥ ꯍꯥꯏꯔ ꯈꯪꯅꯩꯔꯣ ꯁ꯭ꯋꯥꯏ ꯆꯠꯂꯥ ꯖꯒꯥꯁꯦ ꯍꯥꯏꯔꯦ ꯈꯪꯅꯩ ꯃꯅꯨꯡꯁꯦ ꯑꯗ ꯑꯩꯅ ꯅꯍꯥꯟꯋꯥꯏ 1978ꯗ ꯆꯠꯂꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯉꯥꯛꯇ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯆꯤꯡꯗꯨꯝꯗ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯃ ꯑꯩ ꯆꯪꯖꯈꯤꯑꯕ ꯍꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯠꯂꯥ ꯕꯣꯜꯃꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯕ꯭ꯋꯥꯜꯃꯥꯔꯥ ꯑꯥ ꯑꯗꯨꯗꯤ ꯕ꯭ꯋꯥꯜꯃꯥꯔꯥꯗꯨꯒꯤ ꯃꯆꯦꯠꯅꯤꯁꯦ ꯕ꯭ꯋꯥꯜꯃꯥꯔꯥ ꯍꯥꯏꯔ ꯈꯪꯅꯔꯤ ꯑꯗꯨꯝ ꯈꯪꯕꯕꯨꯗꯤ ꯑꯣ ꯑꯗꯨꯒꯤ ꯃꯆꯦꯠꯅꯦꯕ ꯃꯆꯦꯠꯅꯤ ꯑꯟꯙꯥꯔꯤ ꯘꯥꯠ ꯑꯟꯙꯦꯔꯤ ꯘꯥꯠ ꯍꯥꯏꯔꯤꯁꯦ ꯑꯟꯙꯥꯔꯤ ꯘꯥꯠ ꯑꯟꯙꯥꯔꯤ ꯑꯟꯙꯥꯔꯤ ꯑꯣ ꯑꯟꯙꯥꯔꯤ ꯘꯥꯠ ꯑꯟꯙꯥꯔꯤ ꯘꯥꯠꯁꯤ ꯑꯣꯖꯥ ꯘꯥꯠ ꯍꯥꯏꯔꯗꯤ ꯇꯨꯔꯦꯟ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯂꯩ ꯀꯔꯤ ꯇꯨꯔꯦꯟ ꯁꯤꯜꯀꯨꯔꯤꯗꯒꯤ ꯆꯦꯜꯂꯛꯄ ꯇꯨꯔꯦꯟꯁꯦ ꯀꯔꯤꯅꯣꯝ ꯀꯧꯕꯅꯤ ꯈꯪꯗꯦ ꯀꯔꯤ ꯒꯪꯒꯥ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯝ ꯒꯪꯒꯥ ꯀꯧꯕ꯭ꯔꯣ ꯁꯜꯒꯪꯒꯥ ꯁꯜ ꯒꯪꯒꯥ ꯑꯣ ꯁꯜꯒꯪꯒꯥ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯌꯨꯝꯗꯗꯤ ꯃꯤ ꯀꯌꯥ ꯂꯩꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗ ꯑꯩ ꯃꯤ ꯑꯉꯥꯡ ꯊꯥꯔꯒ 3ꯅꯤ ꯑꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯖꯔꯨꯒꯦ ꯍꯣꯏ ꯌꯥꯅꯤ ꯃꯅꯨꯡ ꯄꯔꯦꯡ ꯁꯥꯟꯅꯅꯦ ꯌꯥꯅꯤ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯁꯤ ꯑꯍꯥꯟꯕꯅꯤ ꯁ꯭ꯋꯥꯏꯁꯤ ꯁꯤꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯍꯧꯔꯕꯅꯦ ꯑꯟꯙꯥꯔꯤ ꯘꯥꯠꯁꯤ ꯍꯧꯔꯕꯅꯦꯕ ꯑꯟꯙꯥꯔꯤ ꯘꯥꯠ ꯍꯧꯔꯦ ꯑꯟꯙꯥꯔꯤ ꯘꯥꯠ
ꯃꯅꯨꯡꯁꯤꯗ ꯂꯩ ꯑꯣꯖꯥꯒꯤ ꯑꯣꯖꯥꯅ ꯈꯪꯕꯤꯕꯗ ꯑꯟꯙꯥꯔꯤ ꯘꯥꯠꯁꯤꯗꯩꯁꯦ ꯌꯨꯝꯁꯤ ꯄꯔꯦꯡꯁꯤ ꯀꯌꯥꯝ ꯃꯩꯇꯩ ꯀꯌꯥꯃꯨꯛ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯌꯨꯝꯅꯥꯛ ꯍꯨꯝꯐꯨꯃꯨꯛ ꯍꯨꯝꯐꯨꯃꯨꯛ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯀꯔꯤ ꯏꯠ ꯚꯠꯇꯥꯐꯥꯎ ꯂꯩꯕꯅꯤ ꯏꯠ ꯚꯠꯇꯥ ꯑꯃ ꯐꯪꯒꯅꯤ ꯑꯣ ꯑꯣ ꯑꯩ ꯆꯪꯖꯔꯨꯒꯦ ꯑꯣꯖꯥ ꯑꯗꯣ ꯍꯥꯏꯗꯤ ꯏꯠ ꯚꯠꯇꯥꯗꯨꯐꯥꯎꯗ ꯑꯟꯙꯥꯔꯤ ꯘꯥꯠꯅꯤ ꯑꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯆꯠꯂꯒ ꯃꯩꯇꯩ ꯐꯪꯒꯅꯤ ꯑꯣ ꯁꯠꯂꯥꯏꯗꯣ ꯁꯨꯠꯂꯥ ꯑꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝꯒ ꯂꯩꯕꯗꯣ ꯖꯨꯝꯅꯥꯛ ꯆꯍꯨꯝꯂꯣꯝ ꯂꯩꯕꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯣ ꯑꯣ ꯑꯣꯖꯥ ꯆꯪꯖꯒꯦ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯆꯪꯖꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯟꯙꯥꯔꯤ ꯘꯥꯠꯀꯤ ꯂꯝꯕꯤ ꯄꯔꯤꯡꯁꯦ ꯅꯣꯡꯆꯨꯞ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯃꯁꯤꯁꯤꯗ ꯑꯩꯅ ꯇꯥꯖꯕꯗ ꯍꯪꯉꯒ ꯈꯪꯖꯕꯗ ꯃꯤꯁꯤ ꯏꯌꯥꯟ ꯌꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯕꯒꯥꯟ ꯀꯥꯡꯕꯨꯁꯤ ꯀꯨꯂꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯣ ꯕꯒꯥꯟꯗꯒꯤ ꯍꯧꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯒꯤ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯡꯁꯨ ꯁꯨꯅ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯅꯤ ꯃꯩꯇꯩꯁꯤꯡ ꯂꯩꯒꯗꯣꯔꯤꯕꯁꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯆꯥ ꯂꯩꯔꯒ ꯄꯨꯡ ꯃꯆꯥ ꯃꯆꯥ ꯂꯩꯔꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯀꯣꯂꯦꯖ ꯑꯃ ꯀꯣꯂꯦꯖ ꯑꯣꯐ ꯗꯥꯛꯇꯔ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ ꯀꯣꯂꯦꯖ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯁꯤꯜꯀꯨꯔꯤ ꯍꯥꯏꯗꯅ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯃꯥꯟꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯍꯥꯟꯕ ꯊꯦꯡꯅꯖꯕ ꯑꯗꯨ ꯅꯠꯇꯅ ꯑꯩ ꯁꯨꯝ ꯆꯪꯖꯒꯦ ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯩꯔꯀꯥꯟꯗ ꯑꯩ ꯎꯅꯖꯒꯦ ꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯣꯏ ꯏꯕꯦꯝꯃ ꯅꯪ ꯃꯩꯇꯩꯔꯥ ꯀꯔ ꯄꯨꯄꯨ ꯆꯪꯉꯛꯀꯦ ꯅꯣꯏꯒꯤ ꯌꯨꯝꯂꯁꯦ ꯏ ꯑꯇꯩꯗꯤ ꯅꯣꯏꯒꯤ ꯁꯣꯝꯗꯗꯤ ꯃꯩꯇꯩ ꯂꯩꯕ꯭ꯔꯥ ꯁꯣꯝꯗꯗꯤ ꯃꯩꯇꯩ ꯂꯩꯕ꯭ꯔꯥꯕ ꯏꯁ ꯁꯤꯜꯒꯨꯔꯤ ꯃꯄꯥꯟꯒꯤ ꯕꯤꯜꯗꯤꯡꯗꯣ ꯁꯤ ꯅꯪ ꯑꯣꯟꯁꯤꯜꯂꯧꯁꯦ ꯄꯨꯄꯨꯗ ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯍꯥ ꯕꯤꯟꯗꯤꯌꯥ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯕꯤꯟꯗꯤꯌꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯀ꯭ꯂꯥꯁ 2 ꯁ꯭ꯀꯨꯜ ꯉꯁꯤꯗꯤ ꯀꯥꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯑꯦꯛꯖꯥꯝꯒꯤ ꯅꯪꯒꯤꯅ ꯀꯔꯤ ꯏꯁꯨ ꯍꯥꯏꯌꯣ ꯅꯪ ꯅꯃꯤ ꯁꯈꯤ ꯁꯤꯡꯍꯔꯣ ꯁꯈꯤꯗꯤ ꯀꯩ ꯍꯥꯏ ꯑꯗꯨ ꯌꯨꯝꯅꯥꯛꯇꯤ ꯍꯥꯞꯇ꯭ꯔꯣ ꯌꯨꯝꯅꯥꯛꯇꯤ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯌꯨꯝꯅꯥꯛ ꯈꯪꯕ꯭ꯔꯣ ꯁꯥꯒꯩ ꯅꯣꯏꯒꯤ ꯁꯥꯒꯩ ꯍꯥ ꯗꯕ꯭ꯂꯤꯎꯗꯨ ꯀꯔꯤ ꯍꯥꯏꯅꯣ ꯍꯥ ꯋꯥꯡꯈꯩꯃꯌꯨꯝ ꯑꯦ ꯅꯣꯏ ꯋꯥꯡꯈꯩꯃꯌꯨꯝ ꯈꯔ ꯂꯩꯕ꯭ꯔꯣ ꯏꯕꯦꯝꯒꯤꯗꯤ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯁꯅꯥꯅꯨ ꯀꯌꯨꯝ ꯅꯤꯉꯣꯟꯅꯣ ꯀꯗꯥꯏꯗꯩꯅꯣ ꯀꯔꯤ ꯂꯝ ꯅꯤꯉꯣꯟꯅꯣ ꯆꯠꯊꯂꯥꯒꯤ ꯁꯤ ꯅꯣꯏꯒꯤ ꯌꯨꯝꯅꯦꯕ ꯑꯗꯩ ꯁꯤ ꯃꯩꯇꯩꯒꯤꯔꯣ ꯁꯤꯖꯣ ꯄꯨꯝꯅꯃꯛ ꯑꯣ ꯁꯤꯗꯩꯗꯤ ꯃꯩꯇꯩ ꯌꯥꯝꯗ ꯂꯩꯔꯦꯅꯦ ꯑꯗꯨꯅꯗꯤ ꯑꯩ ꯃꯊꯪ ꯆꯠꯆꯒꯦ ꯁꯅꯥꯅꯨ ꯍꯣꯏꯒꯤꯗ ꯄꯜꯂꯔꯣꯏꯒꯦ ꯃꯩꯇꯩ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯤ ꯃꯥꯅꯦꯅꯦ ꯃꯅꯨꯡꯗꯨꯁꯨ ꯑꯣ ꯑꯗꯨ ꯁꯨꯝ ꯎꯠꯆꯒꯦ ꯏꯆꯥ ꯅꯨꯄꯥꯒꯗꯤ ꯌꯥꯎꯗ꯭ꯔꯣ ꯁꯤ ꯏꯁꯨꯔꯣ ꯏꯆꯥꯔꯣ ꯏꯁꯨ ꯀꯔꯤ ꯃꯣꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯇꯧꯅꯔꯤ ꯀꯗꯥꯏꯗ ꯆꯥꯀꯔꯤ ꯇꯧꯔꯤꯕ ꯀꯔꯤ ꯆꯥꯀꯔꯤ ꯑꯥꯔꯃꯤ ꯐꯩꯅꯦ ꯅꯨꯡꯉꯥꯏꯔꯦ ꯃꯩꯇꯩꯒꯤ ꯌꯨꯝ ꯆꯥꯎꯅ ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯀꯣ ꯑꯟꯙꯥꯔꯤ ꯘꯥꯠ ꯑꯩ ꯆꯪꯖꯒꯦ ꯃꯊꯪꯒꯤꯁꯤꯁꯨ ꯅꯣꯏ ꯋꯥꯡꯈꯩꯃꯌꯨꯝꯂ ꯁꯤꯁꯨ ꯑꯁꯤꯅ ꯀꯌꯨꯝ ꯂꯨꯀ꯭ꯔꯥꯝ ꯃꯣꯏꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯑꯣ ꯄꯤꯛꯏꯕ ꯑꯗꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯌꯨꯝ ꯑꯁꯨꯛ ꯆꯥꯎꯅ ꯀꯃꯥꯏꯅ ꯁꯥꯗꯣꯏꯕ ꯀꯔꯤ ꯕꯤꯖꯤꯅꯦꯁꯀ ꯇꯧꯕ꯭ꯔꯕ ꯀꯣꯂꯦꯖꯀꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯌꯦꯕ ꯑꯣ ꯁꯤꯗ ꯂꯩꯍꯧ ꯀꯣꯂꯦꯖꯇꯣ ꯑꯣ ꯑꯗꯨ ꯌꯥꯝ ꯐꯩꯅꯦ ꯆꯪꯉꯨꯒꯦ ꯏꯁꯨ ꯅꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯆꯤꯡꯗꯨꯝꯗꯧꯅ ꯇꯧꯔꯒ ꯌꯨꯝ ꯈꯨꯂꯩꯁꯦ ꯁꯤ ꯌꯨꯝꯁꯤ ꯁꯥꯕꯒ ꯅꯣꯏ ꯍꯥꯟꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯄ꯭ꯔꯣ ꯃꯅꯨꯡꯗꯒꯤ ꯍꯣꯡꯗꯣꯛꯂꯛꯏꯅꯦꯕ ꯍꯣꯡꯗꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯥ 3 ꯑꯣ ꯐꯔꯦ ꯃꯩꯇꯩ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩ ꯋꯥꯔꯤ ꯁꯥꯖꯒꯦ
시 윰빠리행시 오자 마이테이 오이비라브라 아시게 아이스 마이 시게 윰빠리행시 마이테이로 machin hết 아 마친다디 machin cũng đấy machin này không trong này là chúng ta trăm lần hay chân 이나우 민까리 까우야 ấy bị sốt rồi 비쇼지까 윰노 이로 이롬 시대지다 아동 뽀이라다 들어가 만웅롬데 홍도라이로 하 mình luôn đấy không nói nữa 홍도록 보내봐 홍도록 그냥 꾸이르게 thì pra mình ngon 드라 머리 망아 오 치기 빠리행시 cái lúa ăn mình nước thôi 시 아송이 왕카이 메윰 레레 아데이 까리게 윰낙신 까리 레게 cái lúa tôm mình 아 까리 록동범 lúa tôm mình 로이동범 아데기 아떼이 cái lúa gram 루크람 오 루크람 그 정도 정제랄게 cái mang nó tè lúa gram nó giá thôi này 시다 오자 한번 톨레지 밑에 넣더라 cái mang lúa tôm mình mà 로이동범 시다 안다리 하치다 밑에 윰동지 그야무얌 레이노 싸마 뭐 아마나 공부멍아 하이 아마나 싸마 뭐 하이 떠우드나 야나마 숙다 따디 아이제 임팔 레이니 마닌드라 콘사마이나 아이 아사옹기 마니푸르기 메이테이 레이버 mafam ꯆꯠꯇꯅ 아이 유튜브다 다갔자리바 어자이 민까리 꼬비바 오늘 거기 까윰노 아이 로톰범 록동범 하나 까이 타북 떠비롱게 아이 호지 카펜터 타박 수 카르펜터기야 윰디 그라이노 아이 좀디 섬망 카망들 그냥 어저 이전 좀 시기 윰징이 좀 메이테이 ngaktarina 아니 아시 아는 거좀 자갈 거 이나오게 좀니 아마 아르미니 송기 전에 아르미니 송기샤 아르미니 아이 장엄메 왕카이 메용게 할자 시가 지금 까이농 ngaktarina 아세이즈 시범 만디럼 레이실 라나이로 까이 시 아코이 징 오이나 따위 징둠 마사다니네 레이디세고 하 아 tamgumani chingdum yam tongbadi nate kwa yam phajana andhari haibro andheri haibro satlagi manung da si kari haino andhari ghat inaw se nang wari ong ta sa som da lep nuksa dom dai lai nang ming kariya 아이미 manaw kayum no 좀 로이동범 대바 호직 타복 수부 톡보 말다 낭자 까이 추리게 이 컴퍼니 타박 수 컴퍼니다 아이디 컴퍼니다 예 파이네 파이 아주 지시 타복 샤퍼디 까리도 살려 गाड़ी मेरा बाइक पे चल 바이크다 낭이디 낭 타가 또 시카이노 까이서 또이노 제절 하 제절로 낭 민케리 고게 비키 까윰 로이동범로 낭자 로그람 루크람 네바 신 노윰니 그래 아들라 시다 아무수 짱이더라 아솜도 좀 메이테이 윰 레이버 근데 마야 마양 시가 이시네 봐 아이 짱게고 인도를 까이 노마 윰 한바 사바수 야위 인도는 까리 수리노 에이 까이노 야 야우더라 브로 사이버가 먹더라 좀 시다 파레 인도는 민디 까리 잉엘레 까윰 닝오노 까리 람 닝오노 말루그람기야 말루그람 바브리잡 롱기야 시다 하나 데기 레라 아브라 나트라가 사틀라 만웅롬데기 볼마라롬데 홍갈레로 시다 둠 레에바 아두디 꾸이레나 이차누파로 아이 또 수마이나 콤보 찰리바 메테이 레이바 싱도 민원다 수마이 메테이 레이나 아이 팜으로게 팜레디 야로 윰디 얌 짜오리네 마탕 삼자다나 nga khaktar chwai da tongnari ja keno du lâu ga di unadro ko ji ga lâu dai ke sing chao nya lâu ka cha phang je nga di dum phai intro ko ji phang ngai ke manung chang sa manung da nga phane ba manung ji di phai
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯤꯡꯗ ꯂꯩꯕ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯊꯕꯛꯇꯤ ꯀꯝꯄꯦꯅꯤꯗ ꯅꯆꯥꯅꯨꯄꯥꯅ ꯀꯝꯄꯦꯅꯤ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯆꯥꯕ ꯏꯆꯥꯅꯨꯄꯥꯁꯤꯡꯅ ꯀꯨꯝꯄꯦꯅꯤ ꯁꯨꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯥ ꯂꯩꯁꯤꯗ ꯂꯃꯟ ꯊꯣꯡ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯗꯨꯝ ꯑꯣ ꯊꯕꯛ ꯅꯣꯡꯃꯒꯤ ꯊꯕꯛ ꯀꯥꯏ ꯑꯗꯨꯝ ꯁꯨꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯐꯪꯕ ꯀꯅꯥꯅꯣ ꯁꯦ ꯏꯁꯨꯁꯤꯡ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯅꯁꯛ ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯍꯪꯗꯣꯛ ꯏꯃꯥ ꯑꯩ ꯃꯅꯨꯡ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯑꯦ ꯐꯩ ꯐꯩ ꯑꯩ ꯃꯊꯪ ꯑꯃꯨꯛꯇ ꯆꯧꯈꯤꯒꯦꯀꯣ ꯃꯅꯨꯡꯗ ꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯑꯗꯨꯝ ꯃꯤꯁꯇ꯭ꯔꯤꯁꯨ ꯃꯩꯇꯩ ꯃꯆꯥꯅ ꯑꯣꯏ ꯅꯠꯇ꯭ꯔꯣ ꯏꯁ ꯃꯌꯥꯝ ꯑꯃꯨꯛꯇ ꯎꯠꯆꯒꯦ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯁꯅꯥꯊꯣꯏ ꯀꯌꯨꯝ ꯋꯥꯡꯈꯩ ꯃꯌꯨꯝ ꯁꯤꯗ ꯄꯣꯏꯔ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯁꯤꯗ ꯄꯣꯛꯄꯅꯦꯕ ꯀꯩꯅꯣ ꯃꯣꯏ ꯑꯩ ꯀꯩꯅꯣ ꯏꯅꯥꯎ ꯎꯅꯈ꯭ꯔꯦ ꯑꯣ ꯁꯤ ꯏꯁꯥꯒꯤ ꯌꯨꯝꯂꯣ ꯁꯥꯔꯤꯁꯦ ꯃꯤꯁꯇ꯭ꯔꯤꯅꯦꯕ ꯑꯁꯤꯒꯤ ꯌꯨꯝ ꯑꯣ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯐꯖꯅ ꯁꯥꯒꯠꯂꯛꯏꯅꯦ ꯑꯦ ꯅꯨꯡꯉꯥꯏ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯅꯤꯟꯗ꯭ꯔ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯊꯤꯔꯒ ꯐꯅꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩ ꯊꯣꯛꯆꯔꯛꯑꯦ ꯑꯗꯨ ꯃꯩꯇꯩ ꯌꯥꯝ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯏꯕꯦꯝꯃ ꯑꯅꯤ ꯁꯣꯔꯣꯛꯇ ꯂꯥꯛꯏ ꯁꯤꯗ ꯃꯩꯇꯩ ꯌꯥꯝꯅ ꯃꯅꯨꯡꯗ ꯃꯩꯇꯩ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯣ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯍꯧꯒꯦ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤꯀꯣ ꯌꯨꯇꯨꯕꯀꯤ ꯏꯕꯦꯝꯃ ꯑꯅꯤ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯩꯒꯤ ꯀꯠꯄꯨꯅꯥ ꯀꯧꯔꯦ ꯀꯌꯨꯝꯅꯣ ꯂꯧꯀꯨꯝꯃ ꯅꯣꯏ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯖꯣꯔꯥꯈꯨꯟꯒꯤ ꯖꯣꯔꯥꯈꯨꯟꯒꯤꯌꯥ ꯁꯤꯗ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯛꯏꯔꯥ ꯑꯗꯨꯝ ꯁꯦꯄꯥꯂꯩꯅꯤ ꯑꯗꯩ ꯏꯕꯦꯝꯃꯗꯤ ꯑꯩꯒꯤ ꯃꯤꯡ ꯄꯗꯃꯥ ꯀꯧꯔꯤ ꯄꯗꯃꯥ ꯆꯤꯟꯗꯨ ꯂꯧꯊꯣꯛꯎꯗꯦ ꯃꯤ ꯄꯨꯔꯥ ꯎꯔꯔꯣꯏꯅꯦ ꯄꯗꯃꯥꯅ ꯀꯩ ꯂꯝ ꯅꯤꯉꯣꯜꯅꯣ ꯑꯩ ꯁꯠꯂꯥꯒꯤꯅꯤ ꯆꯠꯂꯥꯒꯤ ꯑꯗꯨꯝ ꯆꯠꯂꯥ ꯑꯩꯁꯦ ꯃꯅꯨꯡꯒꯤꯔ ꯃꯅꯨꯡꯒꯤ ꯅꯍꯥꯟꯋꯥꯏ ꯍꯤꯗ ꯆꯠꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯐꯖꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯦ ꯐꯖꯅ ꯑꯣ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯞꯄ꯭ꯔꯥꯗ ꯂꯩꯔꯤꯔꯣ ꯑꯗꯨꯝ ꯁꯤꯒ ꯄꯥꯜꯂꯦ ꯁꯤꯒ ꯑꯩ ꯌꯨꯝꯁꯤꯒ ꯃꯃꯥꯡꯗ ꯂꯩ ꯅꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯁꯤꯗꯩꯗꯤ ꯃꯩꯇꯩꯁꯤ ꯑꯗꯨꯝ ꯁꯝꯅ ꯃꯔꯛꯇ ꯃꯌꯥꯡ ꯌꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯌꯥꯡ ꯃꯔꯛꯇ ꯖꯥꯝꯗꯦ ꯂꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨ ꯆꯧꯁꯦ ꯑꯩ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣ ꯁꯦꯝꯃꯤꯕ ꯃꯩꯇꯩ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗꯣ ꯀꯔꯤ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯁꯤꯅꯤ ꯃꯩꯇꯩ ꯁ꯭ꯋꯥꯏꯁꯤꯁꯨ ꯃꯩꯇꯩ ꯃꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯙꯥꯔꯤ ꯘꯥꯠ ꯑꯥꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯈ꯭ꯔꯤꯗ ꯑꯩ ꯅꯍꯥꯔꯣꯟꯁꯤꯡꯁꯨ ꯂꯩ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯈꯤ ꯅꯍꯥꯔꯣꯟꯁꯤꯡꯂꯣ ꯃꯥꯗꯤ ꯉꯁꯥꯏ ꯊꯦꯡꯅꯔꯝꯃꯦ ꯃꯥꯒꯤ ꯊꯥꯡ ꯅꯪ ꯊꯥꯡꯁꯤ ꯄꯨꯔ ꯀꯥꯏ ꯆꯠꯂꯤꯅꯣꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯣꯏ ꯑꯅꯤ ꯃꯩꯇꯩꯅꯤ ꯀꯩꯒꯤ ꯍꯣꯏ ꯍꯥꯏꯌꯨ ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯥꯟ ꯁꯤꯡꯒꯥ ꯀꯧꯏ ꯁꯥꯟꯁꯤꯡꯒ ꯀꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯑꯩ ꯌꯨꯝꯅꯥꯝ ꯌꯨꯝꯅꯥꯝꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯊꯣ ꯂꯨꯀ꯭ꯔꯥꯝ ꯀꯧꯏ ꯂꯨꯀ꯭ꯔꯥꯝ ꯀꯔꯤ ꯂꯨꯀ꯭ꯔꯥꯝꯅꯤ ꯁꯥꯒꯩ ꯅꯠꯇꯦ ꯃꯤꯡꯗꯣ ꯃꯤꯡ ꯍꯥꯏꯔ ꯅꯤꯡꯊꯧ ꯀꯧꯔꯤ ꯅꯤꯡꯊꯧ ꯂꯨꯀ꯭ꯔꯥꯝ ꯅꯤꯡꯊꯧ ꯅꯪꯕꯨ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯆꯠꯂꯤ ꯕꯟꯅꯤ ꯍꯧꯖꯤꯛ ꯄꯔꯤꯈꯥꯒꯤ ꯑꯠꯆꯥ ꯑꯠꯆꯥ ꯅꯣꯏ ꯌꯨꯝꯗꯤ ꯀꯥꯏꯅꯣ ꯍꯣꯏ ꯌꯨꯝꯗ ꯁꯤꯗ ꯂꯩꯔꯦ ꯑꯣ ꯁꯤꯁꯨ ꯃꯩꯇꯩ ꯉꯥꯛꯇꯔꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯤꯅꯤ ꯑꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩ ꯆꯪꯖꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯀꯩꯅꯣꯗ ꯆꯤꯡꯗꯧꯅ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯆꯥꯗꯧꯅ ꯂꯣꯏ ꯀꯥꯈꯠꯂꯦꯕ ꯅꯠꯇ꯭ꯔꯥ ꯑꯣ ꯑꯗꯒꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕꯁꯤꯗꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕꯁꯤꯁꯨ ꯃꯩꯇꯩꯅꯦꯕ ꯑꯣ ꯐꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯀꯩꯅꯣꯅꯤꯀꯣ ꯑꯟꯙꯥꯔꯤ ꯘꯥꯠ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯛ ꯀꯩꯅꯣ ꯍꯤꯡꯒꯣꯜ ꯂꯝꯍꯥꯡ ꯑꯃ ꯈꯜꯂꯒ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃ ꯂꯩ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯑꯃꯨꯛ ꯑꯣꯏꯔꯤꯕ ꯁꯤꯒꯤꯁꯤ ꯑꯟꯙꯥꯔꯤ ꯑꯣ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤꯀꯣ ꯃꯩꯇꯩꯒꯤꯔꯕ ꯃꯥꯅꯤ ꯃꯩꯇꯩꯒꯤꯅꯤ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯨ ꯑꯣ ꯀꯩꯁꯨ ꯁꯨꯝ ꯍꯪꯖꯕꯅꯤ ꯃꯩꯇꯩ ꯁꯨꯝ ꯂꯩꯕꯁꯤꯡ ꯚꯤꯗꯤꯑꯣ ꯁꯨꯝ ꯂꯧꯕ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯨ ꯂꯨꯀ꯭ꯔꯥꯝꯒꯤ
ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤꯌꯨ ꯑꯩ ꯀꯥꯈꯠꯆꯔꯔꯣꯏꯒꯦ ꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯦ ꯑꯃꯤꯅꯨꯜ ꯍꯛ ꯂꯥꯁꯀꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯣꯖꯥ ꯃꯩꯇꯩ ꯗꯨꯀꯥꯟꯂꯣ ꯁꯤꯕꯣ ꯑꯩ ꯁꯨꯝ ꯆꯪꯖꯔꯒ ꯑꯩ ꯌꯨꯇꯨꯕꯀꯤ ꯁꯨꯝ ꯕ꯭ꯂꯣꯛ ꯁꯦꯝꯖꯕꯅꯤꯀꯣ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕ ꯑꯁ ꯏꯅꯥꯎ ꯍꯣꯏ ꯌꯨꯝꯂ ꯁꯥ ꯑꯣ ꯏꯅꯥꯎꯅ ꯀꯥꯏꯒꯤ ꯑꯣ ꯑꯁꯣꯝꯒꯤ ꯄꯔꯦꯡꯗ ꯑꯣ ꯑꯣ ꯁꯤ ꯗꯨꯀꯥꯟꯁꯤꯅ ꯏꯅꯥꯎ ꯐꯝꯕꯤꯔꯣ ꯑꯣ ꯃꯣꯏ ꯁꯤ ꯅꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯏꯕꯥꯏ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯑꯥꯔꯃꯤꯗ ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯑꯥꯔꯃꯤꯒꯤ ꯇꯦꯛꯁꯅꯕ ꯌꯥꯝ ꯑꯣ ꯌꯥꯝ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯑꯣ ꯑꯣꯖꯥ ꯀꯩ ꯂꯝꯅꯣ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤꯅꯦ ꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯩꯔꯣ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯁ꯭ꯔꯝ ꯃꯣꯅꯤ ꯑꯥ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯣ ꯑꯧ ꯑꯣ ꯗꯨꯀꯥꯟꯁꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯨ ꯌꯥꯎꯕ꯭ꯔꯣ ꯂꯣꯏꯅ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯅꯦ ꯒ꯭ꯔꯣꯁꯔꯤꯅꯦꯕ ꯑꯣ ꯐꯩꯅꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯀꯁꯇꯃꯔꯗꯤ ꯑꯗꯨꯝ ꯏꯁꯨ ꯁꯨꯕ ꯃꯌꯥꯡꯁꯨ ꯀꯔꯤꯁꯨ ꯃꯩꯇꯩ ꯃꯌꯥꯡ ꯑꯣ ꯐꯩꯌꯦ ꯃꯩꯇꯩꯅ ꯁꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯗꯪꯒꯤꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯃꯌꯥꯝ ꯑꯄꯨꯟꯕꯅꯤ ꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯅ ꯁꯪꯁꯊꯥꯟ ꯇꯧꯕꯅꯦꯕ ꯃꯩꯇꯩꯒꯤ ꯁꯪꯁꯊꯥꯟ ꯂꯩꯕ꯭ꯔꯣ ꯁꯤꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯔꯤꯒꯥꯠ ꯃꯅꯤꯄꯨꯔꯤ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤ ꯍꯥꯏꯅ ꯑꯣ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯕ ꯇꯧꯔꯒ ꯂꯧꯕꯅꯦꯕ ꯑꯧ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯀꯩꯅꯣꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯥꯕꯜꯒ ꯆꯣꯡꯕ꯭ꯔꯣ ꯁꯤꯕꯣ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 8ꯗ ꯍꯟꯗꯛꯇ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯒꯦꯕ ꯑꯣ ꯁꯤꯗ ꯂꯥꯏ ꯍꯔꯥꯎꯔꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯂꯥꯏꯕꯨꯡ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯁꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯣ ꯃꯍꯥꯗꯦꯕ ꯍꯔꯥꯎꯕ ꯑꯣ ꯐꯔꯦ ꯑꯃꯨꯛ ꯊꯣꯛꯎꯒꯦ ꯑꯦꯁ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯑꯟꯙꯥꯔꯤꯒꯥꯁꯤꯗꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯃꯩꯇꯩꯒꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯀꯩꯅꯣ ꯏꯇꯩ ꯏꯅꯥꯎꯔ ꯆꯠꯃꯤꯟꯅꯔꯤꯁꯦ ꯀꯩꯅꯣ ꯑꯣ ꯆꯠꯃꯤꯟꯅꯔꯤ ꯇꯧꯔꯤꯁꯦ ꯍꯥꯎ ꯑꯣꯖꯥ ꯅꯃꯁꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣꯗꯗꯤ ꯄꯪꯐꯖꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯆꯧꯕꯒꯤ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯌꯨ ꯆꯟꯗ꯭ꯔꯕꯥꯕꯨ ꯀꯌꯨꯝꯅꯣ ꯂꯨꯀ꯭ꯔꯥꯝ ꯂꯨꯀ꯭ꯔꯥꯝ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯑꯣꯖꯥ ꯏꯆꯥꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯆꯥ ꯑꯍꯨꯝ ꯏꯆꯥ ꯑꯍꯨꯝ ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯌꯨꯝꯗꯤ ꯐꯖꯅ ꯆꯥꯎꯔꯦꯅꯦꯀꯣ ꯑꯣꯖꯥ ꯁꯤꯒꯤꯔ ꯍꯥꯟꯅꯗꯒꯤ ꯁꯤꯒꯤ ꯂꯝꯒꯤ ꯃꯤ ꯑꯣꯏꯕꯤꯔꯤꯔ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯆꯠꯇ꯭ꯔ ꯃꯅꯨꯡꯒꯤꯗꯣ ꯅꯍꯥꯟꯋꯥꯏ ꯍꯤꯅꯒ ꯆꯠꯂꯝꯃꯦꯅ ꯇꯧꯕꯗꯣ ꯑꯣ ꯑꯗꯩ ꯍꯣꯡꯗꯣꯛꯄꯤꯔꯛꯄ ꯏꯆꯥꯁꯤꯡꯗꯨꯅ ꯄꯄꯥ ꯃꯅꯨꯡ ꯌꯥꯝ ꯆꯪꯃꯜꯂꯤ ꯃꯄꯥꯟ ꯊꯣꯛꯂꯛꯁꯦꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯆꯞ ꯆꯥꯅ ꯐꯔꯕ ꯅꯠꯇ꯭ro ꯐꯔꯦ ꯍꯧꯖꯤꯛ ꯐꯔꯦ ꯀꯔꯤ ꯃꯙꯨꯇꯤꯂꯥꯔꯣꯝꯗꯩꯗꯨ ꯌꯥꯝ ꯐꯖꯅ ꯂꯝꯕꯤ ꯁꯦꯝꯃꯦ ꯍꯥꯏꯅ ꯑꯗꯨ ꯁꯤ ꯆꯤꯡꯗꯨꯝꯁꯤꯗ ꯍꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯁꯨ ꯐꯩ ꯃꯩꯇꯩꯒꯤ ꯂꯝ ꯄꯥꯛꯊꯣꯛꯏꯗꯅ ꯐꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯧꯅ ꯍꯣꯡꯗꯣꯛꯄꯅꯦꯕ ꯑꯍꯥꯟꯕꯗ ꯃꯅꯨꯡ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯃꯣꯇꯥꯃꯣꯇꯤ ꯁꯤꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯌꯨꯝꯅꯥꯛ ꯌꯥꯡꯈꯩꯃꯨꯛ ꯁꯨꯔꯦ ꯃꯩꯇꯩꯒꯤ ꯀꯅꯥꯒꯨꯝꯕ 34-35 ꯍꯥꯏꯌꯦꯕ ꯆꯞ ꯆꯥꯅ ꯑꯃꯨꯛꯇꯪ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯅꯅꯦ ꯃꯥꯅꯦ ꯂꯝ ꯊꯨꯝ ꯂꯣꯏ ꯂꯧꯅꯔꯦ ꯍꯧꯖꯤꯛ ꯍꯣꯡꯒꯠꯂꯛꯇꯦ ꯌꯥꯕ ꯂꯝꯗꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯂꯧꯅꯔꯦꯕ ꯐ꯭ꯂꯥꯠ ꯂꯥꯛꯑꯒ ꯑꯗꯨꯝ ꯏꯁꯤꯡꯗꯤ ꯂꯨꯞꯄꯦꯕ ꯁꯤꯗꯤ ꯂꯨꯞꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯨꯞꯄꯗꯤ ꯇꯥꯎꯟ ꯂꯨꯞꯄꯦ ꯂꯣꯏ ꯍꯣꯏꯅꯦ ꯑꯗꯨ ꯉꯥꯗꯤ ꯑꯗꯨꯝ ꯐꯥꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯁꯤꯡ ꯃꯇꯝꯗ ꯃꯈꯥ ꯑꯗꯨꯝ ꯐꯥꯅꯔꯤ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯃꯊꯪ ꯆꯠꯆꯔꯨꯒꯦꯀꯣ ꯅꯨꯡꯉꯥꯏ ꯏꯅꯥꯎ ꯀꯩꯅꯣꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯃꯨꯛꯇꯪ ꯃꯣꯏꯒꯤ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯈꯤꯕꯁꯤꯗ ꯏꯝꯐꯥꯜꯗꯒꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯏ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯉꯥꯛꯇ ꯌꯥꯗꯦ ꯁꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯔꯗꯤ ꯀꯃꯤꯇꯤꯗꯤ ꯄꯩꯁꯥ ꯄꯥꯏꯔꯝꯅꯤ ꯍꯥꯏꯕꯅꯦꯕ ꯌꯨꯝꯅꯥꯛꯀꯤ ꯌꯦꯃꯣꯟꯗꯣ ꯑꯉꯝꯕ ꯂꯨꯄꯥ 5,000 ꯂꯩꯅ ꯑꯗꯨ ꯈꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯦꯕ ꯑꯗꯩꯗ ꯌꯥꯝ ꯂꯨꯔꯤꯁꯦ ꯕꯁꯇ ꯀꯣꯛ ꯂꯨꯄꯥ 100-150 ꯂꯥꯛ ꯌꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯥꯛꯏꯕ ꯑꯣꯖꯥꯁꯤꯡꯗꯨꯒ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯂꯨꯄꯥ 1,50,000 ꯍꯧꯖꯤꯛꯇꯤ ꯃꯈꯥꯗ ꯂꯥꯛ ꯌꯥꯗꯦ ꯑꯗꯨꯅꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯤꯅ ꯑꯣꯖꯥ ꯁꯦꯃꯥꯏ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯏꯕ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯅꯤꯡꯊꯨꯡꯅ ꯆꯠꯄ ꯐꯪꯗꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯐꯔꯦ ꯊꯨꯅ ꯑꯃꯨꯛ
ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯁꯅꯨ ꯀꯌꯥꯝ ꯆꯪꯈꯤꯅꯤ ꯑꯣꯖꯥ ꯁꯤꯒꯤ ꯀꯩꯅꯣ ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯂꯩꯅꯤ ꯑꯣꯖꯥ ꯑꯟꯙꯥꯔꯤ ꯒꯪꯒꯥ ꯈꯛꯇꯒꯤꯅꯤꯀꯣ 안다리가 실구리 안다리가 ꯑꯟꯙꯥꯔꯤ ꯘꯥꯠꯁꯦ 100 years 1000 years ꯑꯣꯏꯅꯤ ꯍꯥꯏꯗꯤ ꯃꯣꯔ ꯗꯦꯟ ꯀꯩꯅꯣꯅꯦꯕ 1 ꯀꯤꯂꯣꯃꯤꯇꯔꯅꯦꯕ ꯑꯣ ꯑꯗ ꯑꯩ ꯆꯪꯖꯔꯨꯒꯦ ꯇꯞ ꯇꯞꯅ ꯐꯥꯔꯣꯏ दुकान मैम लेबने चंबीरो ओजा ꯆꯪꯒꯦ ꯆꯪꯒꯦ ꯐꯅꯤ ꯐꯅꯤ ꯁꯤꯜꯀꯨꯔꯤ ꯑꯟꯙꯥꯔꯤ ꯘꯥꯠ ꯃꯩꯇꯩꯁꯤꯡꯒꯤ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪꯅꯤ ꯃꯁꯤ ꯍꯟꯗꯛꯇ ꯂꯥꯏ ꯍꯔꯥꯎꯈꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯗꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯕ ꯁꯤꯗꯩꯁꯤꯗ ꯄ꯭ꯂꯦꯟꯗ ꯀꯔꯤꯗ ꯂꯥꯛꯄ ꯁꯤꯗꯩꯁꯤꯗ ꯂꯨꯄꯥ 1,10,000 ꯀꯃꯤꯇꯤꯅ ꯄꯨꯊꯣꯛꯇꯅ ꯆꯪꯉꯤ ꯍꯥꯏ ꯁꯤꯅꯤ ꯁꯨꯝ ꯌꯨꯝꯒꯤ ꯑꯟꯙꯥꯔꯤ ꯘꯥꯠ ꯁꯤꯜꯀꯨꯔꯤꯒꯤꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯃꯌꯥꯡꯁꯨ ꯌꯥꯟꯕ ꯑꯁꯣꯝꯒꯤꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯃꯩꯇꯩ ꯆꯒꯨꯡꯅꯅ ꯂꯩꯍꯧꯔꯦ ꯑꯩ ꯆꯪꯖꯒꯦ ꯁꯨꯝ ꯁꯤꯗꯤ ꯃꯌꯥꯡꯁꯤꯡꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯌꯨꯝꯅꯤ ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯆꯪꯉꯛꯑꯝꯃꯅꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗ ꯑꯣꯏꯔꯤꯕ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯒꯤꯅ ꯁꯤꯜꯆꯔ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗꯒꯤ ꯑꯩ ꯑꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯍꯧꯕ ꯃꯩꯇꯩ ꯌꯨꯝꯗꯨꯗꯒꯤ ꯁ꯭ꯋꯥꯏꯐꯥꯎꯁꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯈꯤꯖꯤꯛꯇꯪꯕꯨ ꯍꯦꯜꯂꯛꯑꯝꯕꯕꯨ ꯌꯥꯔꯦ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯑꯃꯨꯛ ꯆꯪꯉꯤ ꯍꯥꯏ ꯂꯩꯔꯤ ꯍꯥꯏ ꯃꯩꯇꯩꯒꯤ ꯂꯩꯕ ꯌꯨꯝꯁꯤꯡꯁꯦ ꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝ ꯀꯛꯑꯒ ꯆꯤꯡꯗꯨꯝꯁꯤ ꯀꯛꯑꯒ ꯂꯩꯇꯦꯝ ꯃꯥꯟꯅꯍꯜꯂꯒ ꯌꯨꯝ ꯂꯤꯡꯉꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯃꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯖꯔꯀꯥꯟꯗ ꯆꯪꯖꯔꯒꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯔꯦ ꯑꯄꯔ ꯑꯁꯥꯝ ꯂꯣꯝꯒ ꯃꯥꯟꯅꯗꯦ ꯑꯄꯔ ꯑꯁꯥꯝꯗꯗꯤ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯐꯨꯔꯤꯠ ꯑꯊꯥꯕ ꯑꯃ ꯑꯅꯤ ꯂꯤꯠꯂꯒ ꯅꯠꯇ꯭ꯔꯗꯤ ꯏꯪꯍꯧꯕꯅꯤ ꯁꯣꯝꯗ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯄꯨꯔꯥ ꯑꯥꯗ ꯃꯩꯇꯩꯒꯤꯅꯤ ꯑꯥꯗ ꯂꯩꯔꯤꯁꯦ ꯈꯨꯗꯩ ꯁꯦꯠꯄ ꯀꯩꯅꯣ ꯎꯏ ꯑꯩ ꯆꯪꯖꯒꯦ ꯃꯩꯇꯩꯅꯤ ꯀꯥꯈꯠꯈ꯭ꯔꯤꯁꯦ ꯃꯩꯇꯩꯅꯤ ꯃꯁꯤꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯁꯦ ꯑꯩ ꯆꯪꯖꯒꯦ ꯁꯨꯃꯥꯏꯅ ꯆꯤꯡꯗꯨꯝ ꯂꯩꯔꯝꯕꯗ ꯀꯅꯥꯒꯨꯝꯕꯅ ꯂꯝ ꯂꯩꯕꯨ ꯂꯩꯔꯁꯨ ꯀꯩꯗꯧꯔꯁꯨ ꯂꯩꯕꯕꯨꯗꯤ ꯃꯑꯣꯏꯔꯤꯅꯤ ꯃꯄꯨ ꯄꯥꯟꯗꯕ ꯂꯝꯗꯤ ꯑꯅꯛꯄ ꯁꯍꯔꯗꯒꯤ ꯁꯤꯜꯆꯔꯗꯒꯤ ꯑꯣꯟꯂꯤ 30 ꯀꯤꯂꯣꯃꯤꯇꯔ ꯐꯥꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯄꯨꯈ꯭ꯔꯤꯗꯧꯅ ꯄꯥꯠ ꯃꯥꯟꯕ ꯄꯨꯈ꯭ꯔꯤ ꯀꯥꯁꯨ ꯂꯩ ꯄꯥꯠꯇꯧꯅ ꯃꯩꯇꯩꯅꯤ ꯆꯠꯂꯤꯁꯦ ꯃꯩꯇꯩꯅꯤ 이베마 ꯃꯩꯇꯩꯅꯤꯀꯣ ꯃꯩꯇꯩꯅꯤꯀ ꯑꯣ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯄꯅꯦ ꯑꯗꯣ ꯗꯨꯀꯥꯟꯗ ꯆꯠꯂꯨꯕ ꯗꯨꯀꯥꯟ ꯆꯠꯂꯨꯏꯕ ꯑꯗꯨꯒ ꯅꯪ ꯋꯥꯔꯤ ꯑꯝꯇ ꯁꯥꯎꯒꯦꯗꯅ ꯑꯩꯁꯦ ꯌꯨꯇꯨꯕꯀꯤꯅꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯏꯕꯦꯝꯒꯤ ꯅꯈꯨꯠ ꯊꯥꯡꯗꯧꯅꯤ ꯀꯩꯅꯣ ꯃꯧꯔꯣ ꯂꯩꯁꯥꯕꯤꯔꯣ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯑꯝꯇ ꯊꯥꯡꯗꯧꯋꯣ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯀꯌꯥꯅꯤ ꯑꯗꯨꯝ ꯃꯤꯡ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯣ ꯃꯤꯡꯗꯤ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯃꯤꯡꯂꯣ ꯑꯥ ꯔꯤꯌꯥ ꯀꯧꯔꯦ ꯔꯤꯌꯥ ꯑꯗꯣ ꯑꯩꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯊꯝꯕꯥꯜ ꯑꯗꯨꯝ ꯀꯧꯔꯦꯕ ꯊꯝꯕꯥꯜ ꯀꯩꯌꯨꯝꯅꯣ ꯃꯣꯏꯔꯥꯡꯅꯤ ꯃꯣꯏꯔꯥꯡꯅꯦꯕ ꯑꯣ ꯀꯀꯥꯁꯤ ꯏꯝꯐꯥꯜꯒꯤꯔꯣ ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ ꯑꯣ ꯑꯩ ꯁꯤ ꯃꯩꯇꯩ ꯉꯥꯛꯇꯔ ꯁꯤ ꯃꯊꯛꯀꯤꯁꯦ ꯑꯧ ꯃꯩꯇꯩ ꯈꯛꯇꯅꯤ ꯀꯀꯥ ꯑꯃꯨꯛꯇ ꯆꯠꯀꯦ ꯅꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯅꯪ ꯅꯈꯨꯠꯅ ꯅꯃꯥꯏꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯀꯩꯅꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯦ ꯅꯨꯡꯁꯥ ꯑꯗꯣ ꯉꯥꯛꯇꯪꯗꯤ ꯅꯪ ꯑꯁꯦꯡꯕ ꯅꯁꯛ ꯎꯅꯅꯕ ꯃꯤꯅꯤꯠꯁꯦ ꯑꯗꯨꯅꯤꯅ ꯊꯝꯕꯥꯜꯂꯩ ꯂꯩꯁꯥꯕꯤꯅꯤ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯟꯙꯥꯔꯤ ꯘꯥꯠ ꯁꯤꯜ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯍꯣꯏꯅ ꯆꯠꯂꯥ ꯍꯣꯏ ꯁꯤꯅꯤ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯑꯩ ꯑꯥꯏꯔꯣꯡ ꯃꯣꯔꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒ ꯂꯩꯃꯤꯟꯅꯩ ꯉꯔꯥꯡ ꯊꯨꯡꯕꯅꯤ ꯅꯠꯇꯦ ꯑꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩ ꯌꯨꯇꯨꯕ ꯇꯧꯕꯒꯤ ꯆꯠꯂꯤꯁꯤꯅꯤ ꯑꯣ ꯃꯩꯇꯩꯅꯤ ꯆꯪꯒꯦ ꯁꯤꯒꯤꯁꯤ ꯃꯩꯇꯩ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯣ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯐꯝꯃꯤꯌꯦ ꯁꯤꯁꯤꯗ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛꯇ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯑꯣ ꯑꯍꯟꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯅꯤ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒ ꯇꯥꯔꯦꯅꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯐꯝꯕꯤꯔꯝꯃꯤꯗ ꯍꯣꯏꯅꯦ ꯈꯨꯔꯥꯒꯤ ꯃꯤꯡ ꯀꯔꯤ
Sanahan Kauli, Kayumno, Katilakwam, Sahi kaya subirage, Marfu Mari, Marfu Maria, Indoning na kariming, Bidarani, Indarani. Kayum ningono, Lai prakam ningun. kari khungia, Gol gorigi. gol kariba, Gol gorigi dia. gor gori si karawa dano, Agulam Jato Kabibro, kariya, Gulam Jat, Hangjadine gol gori si karawa dano, karom day chake. Mohonpu Banaka, Oh, Ah, gobinu go Oi. hasil lay do. oh, Andon Kailam, Aidi Manipur gini, Hai. Ini tawin. Kuradi Chidai dum karom day hongdok pira natraga marakta, Khan Degi, Satra Amanungi, Manunga Ingakin Lai Sutamba Pat, Jutade, oh, Adogi Sonda, Kayang pirage hongdok pira kiba. Yahi Kutani Pumus, Kuntrani purom. Uzik isasing di kay tabag ngang tawa. I Chanopi Mentani Nupa Yaude, Ado di huzik kana kun Chanopi Atomise, o mai nu pa di kay tabag tawa. last mistake. Raj Mistri ne ba o phaye phaye. Huzik matam di isa nupi na bu hen phare kai na. Haina ba su yaw ina. Pini Yampare, Nupi ne yam phai. Asigalari say Nupa Point, a Hanlaman Ah. no Tabaga Chapman. I say, I should Yawar Tahala, but the Harry was. Hoi hoi. Kariganoida. Ima Pana Chowna Yole Quinang am never one of it. Ah. Moji Tapuka Chaba, the Gauboga, Ah. Mutilum. Hoi ado ayam ba ne. Ado loina magna chumbadi na te. Masa nu pa su apha pha lay. Manipukagino. Ai imphal khurai ai du gini. Kulagia. Au khurai gini. Katela Kulai de Limina. O lei akhoi lekai ga tainaba thongam lekai da su kaithelak pom lei sini asong gi su mitei ni ko sumai dawna akhoi gi ching mathak ta sida ibe makalei ibe ma noi school college satro anga chuti thari ba o mayam si sini ai atai yum thungna ba khara changjage a mathak ta su yum lei samai tauna akhoi gi sedai da inaw ma lei inaw haigadra oja haigadra oja dang di wari sana jagi ge oja khet video ni ko o youtube ta thangat liba kana khangni mayam khangan ba sini na ade paisa su phangak pa yai na mayam yam yeng bi da me naw ming kari ko manisna kayum no wangkem thabeng hang kai subiri ge I story dilaro eri. store gi department gi ro kari no Society cooperative. o cooperative society ge o si kai dong na mo kabo ka pok pro Poi. dengi di pande ya o muri khakta kari ram ningo no Ada utare. ha kunjigi ro dom mingdi muhini gambini ado harelo re o muri di pu eba o muri popagi ado yon budi gra yoliba bazar silkuri o os asom gi zu mitai ni na sidadi mitai ji kolup sidai da asigi sujo ama ani ahum mari o kaino ama khalliba mitok ama khalliba o nungai jari miam nungai ai phana leiba simu thengna jaba simu nungai jaba leitra angang sing laik tambagi di problem leite ba ko kai mta leite sini sigi hingonung sidagi kolop sidagi amuk thokjaga ragi ichanupi kaya taruk reaba ahum nupi ngakta atomina uji kole aduga kanodi lanthum hingon sidi karman kanana loi phangogdoriba Itanapida Asimate Simpibira. sima pigre Amatema Taman Chamoy and Nigga Kaga. ngoi ani gi kharagra I saw Lady Venichada. leirimnina Chada. hojik chana ba thangna ba di karman tawrige I can't appreciate them Honari. honari ba Isa singina, isu singina. nungai ba mali ne indon gi sakpham uraga ne nungai ne leiba male ba awa ba sakpham mande ba khura su
치름다 시가 와로나 덜마제 이 후란 진티라데 마니 마니 아 자닝아디 삐와유 이 비토키도니 호이 호이 아이도 말아 레디바 ai rong mar lei natine atai swai nga ga di phadrol la na gya 네 미스 마이 페마 농 테네람 레가 어. 가자 밤 하는 미미네 o 아도 람도 메온 비토메 홍에 o hujing na ung tang kra ba 감도 봐 hujing ti am tang ma ne ba swai jo 땅에 음 아이도 말한다 난 그놈이 오래마가 인바시티기 어. 농도가 라이메시가 좁잖아 그라게 뭐 o 레이징은 강고도 phare phare punsin nung sang na sumai tong na yam nung si chan na lei bi go 잘로라 보내나 o 그라야 lei ne kai the lak pom khoi gi thongam le kai khoi kun le kai ga mayong na ba thongam le kai da kai the lak pom ko lu am lei khoi man na ga lei bhai siam kai na 아까노 이보비 로후 o 아고 작 어. 이자신 o chapiru ra bo 아 잘로라 indon ju gobind ji khorum biru ra bo 못했더니 chatriya is angtang khorum ba ngambiyu 말로엄다 kainom ta ga hangjagi ga andhari ghat hairi se ghat tar pallabina turen am di leramni 아 레이 kari turen kar kauge 살강가 가우리 sal ganga 아 o sal ganga o sal 좀 가우리 o kari ba 바로 푸티안서 그 안타리 가다시 어 그 실구이 되게는 거의 찾아라 여러 뭐지 어 양고는 보면 뭐면 봐 hoi hoi 아도 아마 뭐 양고는 좀 안타라 되는 o amambagi lauraga 알아오는가 andhari ghat haile amamba 제가 내면 뭐 눈이야 좀 아니다냐 봐 아직 뭐 실구이 강고리 나오거나 거 내면 o farine meitei gi khunjau le chau re haitare nungai ba nungai fa ba yum lei re ba o adu ai amuk thokchage ko o laibak pharadi ai su punchi dana tawrade amuk lakchage ge amuk unaji pani the lakpom gi khura ga indon ga degi thola ga hek sorong pan sida yam phajaba pukhri ni adu pa tawna tawi masi nga ga soidana pharanguni sumai tawna andhari ebasi kuraduna habirakpada suk lammam ba jangol leramba aduga sal ganga chen ba silkurigi aduna adugi amamba ya suk pa jangol du laurerga gi maming lauraga andhari ghat kauhibani haibasima takpire masi hujik changjaramba kolup tuni mete ai mathang chachake sini अंधारी घाट की मिटई लेरिबा अंधारी घाट हारगा पुलप खंगनरे मसिदी मणिपुरी गा तोंगाना मणिपुरी गाव हाइबना चिंगबा बस्ती हाइबना चिंगबा हाइदना लेरे माइ तौदना ए मिटई की युमनी Maitegi yumni ai Maitegi yum lo nate Maitegi nate sidi Maitegi nate sisu Maitegi nate Bengali kuhagi ising aktara chwai da sinari se bema o kuhagi ising aktaro kuhada ibe masing irujari ai uchadare ado sida maitegi dukan masim dukan la maitegi ya dukan hangde sida inau sing maitei lon da wari sanaki ba mali maitegi dukan do dukan mapu mapa grahak tagi hana hoge inau min kai ko दुकान में पूछ natin dukan mapu na taba dagi hana hoge ba inaw mi kay pol lay wala itro grahak na tro ming kari koge नोंगान को nungan kayum no कठला को bethelak pop os kura matay mnaw le hobo changai dukan mapu gi di kayo nang wari sa kay do hay na
ꯄꯣꯝꯗ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯑꯩꯗꯤ ꯌꯨꯇꯨꯕꯀꯤ ꯁꯨꯝ ꯃꯩꯇꯩ ꯂꯩꯕ ꯃꯐꯝꯁꯤꯡ ꯊꯤꯕꯅꯤ ꯑꯩ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝꯩꯅ ꯌꯨꯇꯨꯕꯇ ꯂꯩꯕꯅꯤ ꯅꯃꯥꯏ ꯑꯃꯨꯛꯇ ꯂꯣꯡꯈꯠꯂꯣꯗꯣ ꯀꯩꯅꯣꯅꯦ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯀꯔꯤ ꯇꯧꯋꯦ ꯅꯪ ꯃꯤꯡ ꯁꯤ ꯇꯧꯏ ꯁꯤ ꯀꯩꯅꯣꯗ ꯀꯔꯤ ꯗꯨꯀꯥꯟꯗꯤ ꯌꯥꯝ ꯆꯥꯎꯅ ꯐꯝꯃꯤ ꯃꯥꯏ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯁꯅꯥꯇꯣꯝꯕ ꯀꯩꯌꯨꯝꯅꯣ ꯃꯣꯏꯁꯨ ꯀꯩꯊꯦꯜ ꯂꯥꯛꯄꯝꯂꯣ 이롬 서나토ꯝꯕꯒꯤ ꯗꯨꯀꯥꯟꯅꯤ ꯃꯥ ꯃꯃꯥꯏ ꯍꯪꯒꯠꯂꯨ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯅꯣꯏꯒꯤ ꯌꯨꯝꯅ ꯀꯗꯥꯏꯗ ꯑꯣ ꯃꯣꯏꯒꯤ ꯌꯨꯝꯁꯤꯅ ꯁꯤꯗꯩꯗ ꯀꯥꯈꯠꯂꯒ ꯃꯊꯛꯇ ꯂꯩꯔꯦ ꯆꯤꯡꯗꯨꯝ ꯁꯪꯒꯣꯏ ꯑꯣꯏꯔ ꯃꯥꯅ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡꯗ ꯌꯨꯝꯒ ꯆꯥꯎꯅ ꯂꯩ 이롬 서나토ꯝꯕꯒꯤ ꯗꯨꯀꯥꯟꯅꯤ 서나토ꯝꯕꯒꯤ ꯀꯩꯅꯣ 이야ꯝꯕ 이친 이나우라 빠붕로 그래야 호이냐 이나우 그리 머밍 mami 런짓 거래. 라지 이롬니고 좀 마네 캐트리미움 제 치기니는 좀 알루지 가라와기노 스와이기로 나트라가 알루 노보니네 दुकान यहाँ फजना हाइदी दुकान लोई सुबी दुकान ने मना मसिंग दगी कई फरे फरे उरे 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 दुकान मपू सनातोंबा इरोम सनातोंबा उरे न पोट लेबदी मयांग सिंग करी सिंग लोन मक पोट लेबसे लाई मयांग सु लाई मैतेई सु लाई को मनुंग लमदा ताबा रिपुजी अकोई बांग्लादेश चलप मैम सु लेना ओय हंडक लान गी अमा मदो चलप दुम मनाक सु ताबा मैम लेबा लोई लाई हाय मोय सु लाई आइना दुम पोतो खरा दुम सुना थमबनी ना अदुदी प्रोस्पेक्ट लेबा दुकान ने चाउरगे चाखोट पोय बिरो नुपी थिरबो जी पुरी पाखंग ओय पाखंग ने तो पाखंग ने नतनी लै जिंगसे तसे पाखंग अनि खंगि मिरो अखोगे अंधारी घाट की कई थबक तौरिगे मेकानिक्स ने बा अदगी सी पैसा थोकपा सनातोंबा लेरे इरोम सनातोंबा साल गंगानी मसी खंजिन बियो साल गंगा सिदी याम नुंगाई याई फरकपा खुन अमा ओइरे आई मथंग चौही को नुंगाई साई इनाउ निर्मल ने लाए ngasai ma phone tolawni ada aina ngai ngamna lawni ma ha lawna chele inang gari produkti da khung lai ni kanu 그리는 공লাই 가나 kai ai thandani ne kaino ma inang nei mai motorcycle sin ngarang su ka suna tabada lati ne chatpa sidal moi gi andheri ka ki di swai da lora ba natro a su si lo sil la chi si mai tei gi ro si bo mai tei gi natama na natte maitai gi natte sidal loire akhoi andhari ghat silkuri gi maitai tawa mafam si loire mangda उखरीबा तामना उखरीबा सी अखोगी सातला पॉल मरा हाइदुनी आइहाकना 1998 ता मसी चचबो मतमसिदा सुमाइना लबुक लमहांग उब नते इसिंग ngakतनी अदुगा लंबीसु अखोइना चचबो मतमदु इकंग मतमनी गाड़ी मचा अंका थौबा याबजा नते लेखोम मरकता खोइ थैदोक थजिन तौरगा चचखरगा सातला यौजबनी अदुना मफम सिदैसिदा अखोगी ngasi ahangna silkuri manaki silkuri town manaki अखोगी अंधारी घाट ता लैरिबा मैतै सिंगी मसक ताक्चबदु मतंग असिदा लोसिनजगे अदुगा मसिदगी सिगी चेकोनजिदगी अमुक हौरगा इनाउ निर्मलगा इबानी निर्मल सि मागी बाइक सिदैसिदा हौजिक लाक्पिदना सिदा लैरे इबानी चातलाजे माना लाक्पिबसि याम फै गाड़ी बुदी मरक मरकता चेलमगनी अदु यामना चंगदोरिमनी खोंगना मदु माना लाक्पिबसे अइंगोंदा अचौबा मतेंग अमा ओइरगनी अदो मसिदगी अमुक चातलागी
ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯍꯧꯖꯒꯦ ꯑꯗꯨꯒ ꯆꯥꯇ꯭ꯂꯥꯒꯤ ꯃꯔꯝꯗ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨꯒ ꯑꯟꯙꯦꯔꯤ ꯘꯥꯠ ꯑꯩꯈꯣꯏꯒꯤ ꯁꯥꯜ ꯒꯪꯒꯥ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯒꯤ ꯃꯔꯝꯗ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯝꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡꯁꯤꯡꯒꯤ ꯃꯔꯝꯗ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ